Obesity amasum COVID-19 gi mari myam sigi topic sigi maramda myam ngasidi nainaminasi hauzik phawbagi oina phangliba evidence ki data gi matung ina COVID-19 na maram oiraga naba si obesity leiba haibadi hakchang gi arumba henba miyoi singdana hena kanna naba yai haina utli report ke amada obesity ga COVID-19 na sihanbaga mari leinabagi wafam palli Center for Disease Control and Prevention CDC nasu severe obesity asibu severe COVID-19 nahanbagi risk factor amane haina sakhangkhrai CDC gi matung ina severe obesity haibasi body mass index BMI 40 natragana mathakta leiba adubune adumoinamak obesity asi hena khudong thiningai oiba makhal gi laina amaga mari leinariba karigino haiba mayek sengna khangdri Fibam asi mayek sengna khangnabagi damak Germany United Kingdom amadi United States na singbagi expert team aman evidence adubu review tawduna wafam asigi asum aran khangdongnaba honakhre makhoina thijinbada phanglakiba findings sing adu Nature Review Endocrinology hairiba sefong asida phongdokhre article adu the obesity amasum COVID-19 gi hauzik phangliba preliminary data adugi maramda sorakpa amathamki COVID-19 gi lasa sandokpa horakiba China patient sahumga marfuga humdogi data na utli madudi COVID-19 gi mari leinena severe pneumonia develop tarokpagi risks asi obesity na maram oiraga sada samaga nifuga nithugi sangda wangna helanki New York the COVID-19 gi patient lising mari romda satakiba asawu study amada thengnaki madudi severe obesity asi patient singbo hospitalized ta honabagi yamna sawa risk factor ama oi Washington gi sitalda yamna phibam luna naraba COVID-19 gi patient singda satakiba study amada su sab manaba findings sing phangki analysis asida thengnaki madudi obesity leiba patient singi sada marphugo mangagi mechanical ventilation mathautai aduga obesity leitaba patient singina sada humphuga mari khaktangda mechanical ventilation mathautarami masigi su mathakta obesity leiba patient sada humphuga nitoi COVID-19 na maram oiraga siba matamda obesity leitaba patient na sada kunthraga taru khaktang sirami adubo ningsingadaba maru oiba wafam amadi hairiba study asi patient kunga mari khaktangda sathabani makhoi loinamak yamna phibam sokna naraba ngaktani maram aduna study asigi data asida yenglaga waroisin piba yabadi oide Analysis adugi aroibu oina France ki lil satakhiba study da patient sama kunga mari yorami study asida su obesity leba patient singdana invasive mechanical ventilation gi mathau taba yabagi sang henba thengnaki evidencing asina takli madudi obesity haiba asi COVID-19 gi yamna maru eba risk factor ama oiba yai study adugi lusingba German Center for Diabetes Research ki Dr. Norbert Stephen Hai novel coronavirus infect toraba miyoibo obesity na maram oirage hena aruba phibamda nahanba amadi sianba yabagi risk wangi obesity asi karigi risk factor oiribano Maru oina hairiba risks asi atopa anabasing khudam oina obesity leiba miyoi singda yamna toina thokanba blood pressure wangbagumba mari amata lainadaba oina tawri study gi report matung ina obesity na severe COVID-19 gi risk hengat hanbagi oithokpa yaba maram ama hairagadi respiratory dysfunction haibasini obesity leiba miyoi sing asi makhogi ningsa honbagi lambida resistance leiba lungs volume nemba amadi respiratory muscle sonba asina singba khudongsa daba sing asi hena leiba yabigi oithokpa lei hairiba phibam sing asina COVID-19 thengnana ba honabada yamna aruba phibam oihalibane factor sing asina miyoi amabu pneumonia nahalakpa yabigi risk hengat hali amadi heart ta ehenba stressing hali obesity haibasi diabetes heart disease amadi kidney disease su mari lainai hairiba punamak asisu pneumonia develop ta holakpagi risk hengat hanba yaba maram ngaktane hai ribe issue sing asi nakal da thamkhraga blood pressure wangba cholesterol level wangba amadi pre-diabetes leibe miyoi sing infection gi risk wange diabetes na halakpagi maram sing amadi COVID-19 gi marakta lainaba mari asi yamna maru eba wafam ama oiri Dr. Stephen Hai masing yam khalagdiba data na utli madudi diabetes diagnose tawba ngambagi sang yawdribo oirakpa phawbada hyperglycemia ida glucose ki sang wangba leiba haibasi severe COVID-19 na halakpa yabagi maru oiba maramni obesity leiba miyoi sing COVID-19 gi risk wangi haina research asina phongdoklagasu analysis aduda yauksinba ngamdaba kharadi leirami ahanba study ayamba peer review tawkhide amadi study kya amadi patient sing gi hakchang gi arumba natragana awangba pande anima asi
BMI hotpada mathau taba ngaktani BMI asi hakchang da yawa fat ki percentage on bada su sijinaba yai laiset asina khwaidigi phibam thina sohanba mafam oiriba China amadi Lombardri Italy hairiba mafam ani asida satakiba study kharada patients singi hakchang gi arumba natragana awangba pide study gi report adu da hai matung tarakpada sathaba study singdadi BMI khaktang oloidabani khwang chawbagi sang loinana glucose amadi masibu regulate tawriba hormone insulin gi level sing su ongadabani hairiba measurement sing asina obesity pre-diabetes amadi insulin resistance ka COVID-19 ga lainaba mari sapsana khangdoknaba honabada mating oigani hainasu akhang ai singna share tawbirai aduga ma'am aina ngasaidagi video haujarakpadagi obesity na hairibadu amukasu haijage ma'am gyan tanaba umena isagi arumba sang hengalakpa miyoi singdubu na hajaribisi aduga ma'am sigi asigi aina ngasi nainajari topic asi akhang ai singna share torakpadu aina mu miyam namu share tawjabani aina yamna haidoi singdoidana ma'am na share tawjabanate aduga ma'am aina soikibe lanki viewers ma'am na ngakpigani aduga mathangi nungaiba topic amasu ma'am semjarake and thank you.